Bharat Lenga ka hantak tanongna ceasefire agreement khuyek finakiba United National Liberation Front UNLF Pambai Krufta ngasi lalo roof ama wedibo National Revolutionary Front Manipur NRFM ki major amana luchingba cadre kuma changlakkre amadi makhoi putaram ofri asamba thoro amasu pangthokre UNLF Pambai group ki ingorok to laiba ahanba barricade ta pangthokhiba taram ofgi thorom aduda Pambai na luchingba luf asigi finance secretary irengbam tonsana Organization Secretary Salam Nongdon, Colonel Tomno, Colonel Maifak, Major Khoimu, External and Residence Affairs ki Secretary Su Oriba, Chief of Army ki Staff in Charge Thoksom, Sidaba Maitena Chingba, Sarugyaki. Thoro Maduka Marilena, External and Resident Affairs ki Secretary Su Oriba, Chief of Army ki Staff in Charge Thoksom Sidaba Maitena High, Pambaina Lucingba ULF ta Thazaba. Laibidagi ningtam ihawas the punna saruk yaminasi haibagi thazavaga loinana NRFM gi Major Boisana Lucingba Second Lieutenant ama Sergeant Major ama amadi Captain ama yauna kedar kumunga asi makoiga loinarpa khulai kumunga ka loinana sanakibani NRFM gi lehoriba Lucingba singnasu sangbiraktuna makhatana punna thabak tawindanaba arbin toropaka loinana atopa laloluf singsu makhatana Laloluf asida punna thabak tawinasi hainasu fungorni amaroda UNLF Pambai group ta changlakhiba aduda yawkhiba NRFM gi Major Boichana phongdokkibada Manipurda May 3 dagi sitharakliba lan asidasu machui tawa fibam amma lakpana aikoina changchiliba hewasi mai pakla roi khanbana aikoi amatta oina punna thabak tawinasi haibagi wakhalonda firep asi lokhibani iramnam asigidamak Ekoi Matsen Amata oina thabak tawminasi machui targumsi amata oina pusilasi haina mahakna makatana phungthuki Kalau